ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤꯅꯆꯨꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯟꯗꯛ ꯑꯩꯈꯣꯏꯅ ꯄꯥꯖꯕ ꯋꯥꯔꯤ ꯃꯆꯥꯁꯤꯡ, ꯋꯥꯔꯤ ꯃꯆꯥ ꯃꯊꯪ ꯔꯤꯌꯨꯁ ꯀꯣꯟꯇꯦꯟ ꯂꯥꯛꯄꯅ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯑꯗꯨꯝ ꯃꯥꯌꯣꯛꯅꯔꯤ꯫ ꯌꯥꯝꯅ ꯊꯨꯅ ꯁꯦꯝꯅꯕ ꯑꯈꯪꯕ ꯑꯍꯩꯕꯁꯤꯡ ꯇꯥꯟꯅꯗꯨꯅ ꯍꯣꯠꯅꯖꯔꯤ꯫ ꯃꯇꯝ ꯈꯔ ꯑꯁꯤꯗꯤ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯐꯪꯗ꯭ꯔꯦ, ꯑꯗꯨꯕꯨ ꯋꯥꯔꯤ ꯇꯥꯕꯤꯕꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯅ ꯂꯦꯞꯇꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯔꯤ꯫ ꯅꯨꯡꯁꯤꯖꯔꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯄꯥꯕ ꯃꯇꯝꯗ ꯊꯧꯅꯥ ꯍꯟꯗꯅꯕ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ ꯅꯝꯕꯔꯗ ꯂꯨꯄꯥ ꯑꯃꯇꯪ ꯑꯅꯤꯗ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯕꯤꯔꯁꯤ ꯁꯣꯁꯣꯕꯤ ꯋꯥꯔꯤꯒꯤ 13 ꯁꯨꯕ ꯇꯥꯡꯀꯛ꯫ ꯂꯨꯀꯦꯅ ꯇꯧꯔꯤꯕ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯑꯁꯤꯗ ꯁꯣꯁꯣꯕꯤ ꯌꯥꯝꯅ ꯄꯦꯜꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯀꯥꯔꯟ ꯇꯥꯖꯩ, ꯃꯊꯣꯡ ꯆꯥꯖꯗꯦ, ꯑꯗꯨꯕꯨ ꯂꯨꯀꯦꯅ ꯈꯜꯂꯛꯂꯤꯕ ꯋꯥꯈꯜꯁꯤꯡ ꯑꯁꯤꯗꯤ ꯁꯣꯁꯣꯕꯤꯅ ꯄꯥꯝꯗꯕ ꯊꯕꯛ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯃꯛꯅ ꯃꯈꯣꯏꯅ ꯌꯣꯡꯆꯥꯛ ꯍꯨꯈꯤꯕ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯑꯋꯥꯕ ꯇꯥꯔꯤꯕ ꯈꯨꯗꯣꯡꯊꯤꯕꯁꯦ ꯁꯣꯁꯣꯕꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯐꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯦ ꯃꯥꯅ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯁꯣꯁꯣꯕꯤꯅ ꯃꯥꯒ ꯍꯦꯛ ꯄꯨꯟꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯣ ꯂꯣꯏꯅꯔꯝꯗꯦ, ꯃꯥꯅ ꯄꯨꯜꯂꯝꯗꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯁꯣꯁꯣꯕꯤꯅ ꯈꯜꯂꯝꯕ ꯋꯥꯈꯜ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯇꯥꯏꯑꯣꯟꯅꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯕꯗ ꯑꯃꯥꯏꯕꯁꯤꯅ ꯃꯍꯥꯛꯄꯨ ꯌꯨꯝꯗꯒꯤ ꯉꯁꯤꯗꯤ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯨꯀꯦꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯣꯁꯣꯕꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯁꯣꯁꯣꯕꯤꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯪꯖꯕ ꯃꯇꯝꯗ ꯉꯁꯤꯗꯤ ꯅꯨꯃꯤꯗꯥꯡꯗ ꯏꯕꯥꯅꯤ ꯊꯕꯛ ꯂꯩ, ꯅꯪ ꯀꯗꯥꯏꯗꯁꯨ ꯊꯣꯛꯄ ꯌꯥꯗꯦ, ꯅꯍꯥꯛ ꯌꯨꯝꯗꯒꯤ ꯂꯦꯡꯂꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯂꯨꯀꯦꯅ ꯍꯥꯏꯔꯛꯄꯗ ꯁꯣꯁꯣꯕꯤ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯄꯥꯡꯊꯣꯛꯅꯤꯡꯂꯤꯕꯅ ꯊꯕꯛ ꯑꯃꯅꯤ, ꯑꯗꯨꯕꯨ ꯂꯨꯀꯦꯅ ꯊꯣꯛꯄ ꯌꯥꯔꯣꯏ, ꯊꯕꯛ ꯈꯔ ꯇꯧꯒꯗꯕ ꯂꯩ ꯍꯥꯏꯔꯛꯄꯁꯤꯗ ꯃꯍꯥꯛꯁꯦ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯥꯒꯤ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕꯗꯨ ꯀꯟꯅꯤꯡꯕꯅ ꯋꯥꯈꯜꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯂꯨꯀꯦ ꯃꯥꯒꯤ ꯃꯅꯤꯡꯗ ꯂꯥꯛꯏ꯫ ꯃꯥꯒꯤ ꯃꯅꯤꯡꯒꯤ ꯂꯥꯏ ꯁꯥꯟꯅꯐꯝꯗ ꯁꯣꯁꯣꯕꯤꯕꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ꯫ ꯁꯣꯁꯣꯕꯤ ꯃꯅꯥꯛꯇ ꯐꯝꯃꯤ꯫ ꯑꯗꯨꯒ ꯂꯨꯀꯦꯅ ꯃꯥꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯄꯨꯊꯣꯔꯛꯏ꯫ ꯄꯣꯠꯂꯝꯁꯤꯡ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯝꯃꯤ, ꯃꯍꯥꯛꯇꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯁꯦꯝ ꯁꯥꯔꯒ ꯊꯝꯂꯤꯕꯖꯥꯠꯅꯤ꯫ ꯌꯥꯝꯅ ꯀꯨꯞꯅ ꯇꯛꯈꯥꯏꯔꯕ ꯆꯦꯡ ꯑꯁꯨꯕꯅ ꯁꯦꯝꯕ ꯃꯣꯏꯗꯥ ꯑꯗꯣ ꯑꯊꯤꯠꯄꯗꯨ ꯃꯥꯅ ꯄꯨꯔꯒ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯃꯅꯥꯛꯇ ꯑꯃꯨꯛ ꯊꯝꯂꯒ ꯁꯣꯁꯣꯕꯤꯗ ꯃꯥꯅ ꯃꯤꯇꯝ ꯁꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯣꯁꯣꯕꯤꯅ ꯃꯗꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯗꯨꯅ, "ꯑꯦ, ꯀꯔꯝꯕ ꯃꯤꯇꯝ?" ꯂꯨꯀꯦꯅ ꯍꯥꯏꯔꯛꯏ, "ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯑꯣꯡ ꯁꯥꯗꯥꯒ ꯃꯥꯟꯅꯕ ꯃꯤꯇꯝ 2 ꯁꯥꯎ." "ꯁꯥꯎꯅꯦ, ꯑꯩ ꯁꯣꯝꯗ ꯊꯕꯛ ꯇꯧꯒꯦ, ꯁꯥꯎꯅꯦ" ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯁꯣꯁꯣꯕꯤꯁꯨ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯑꯍꯥꯟꯕꯗ ꯋꯥꯈꯜ ꯇꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯡ ꯃꯈꯨꯠ ꯐꯖꯅ ꯄꯥꯟꯕꯤꯔꯒ ꯃꯤꯇꯝ 2 ꯈꯛ ꯃꯥꯅ ꯁꯥꯔꯝꯃꯤ꯫ ꯁꯥꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯑꯃꯥꯏꯕꯁꯤꯗ ꯃꯥꯅ ꯄꯤꯔꯝꯃꯤ꯫ "ꯂꯣꯏꯔꯦ ꯑꯣꯖꯥ." ꯂꯨꯀꯦꯅ ꯃꯤꯇꯝ 2ꯗꯨ ꯌꯦꯡꯉꯤ꯫ "ꯐꯔꯦ ꯐꯔꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯥꯀꯟ ꯅꯥꯀꯟꯗ ꯃꯤꯇꯝ 2 ꯑꯁꯦ ꯃꯥꯅ ꯊꯝꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯇꯝꯊꯤꯔꯕ ꯁꯥꯊꯤꯔꯕ ꯃꯍꯩꯁꯤꯡ ꯑꯃꯥꯏꯕ ꯂꯨꯀꯦꯅ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯃꯤꯇꯝ ꯑꯃꯅ ꯉꯁꯥꯏꯒꯤ ꯑꯉꯥꯎꯕꯒꯤ ꯄꯥꯡꯈꯛ ꯑꯣꯏꯔꯤꯕ ꯌꯨꯝꯕꯨ ꯑꯗꯨꯅꯤ, ꯑꯗꯨꯒ ꯃꯤꯇꯝ ꯑꯃꯅ ꯑꯃꯥꯏꯕꯁꯤꯅ ꯃꯍꯩ ꯊꯥꯖꯤꯟꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯇꯝꯅꯤ꯫ ꯁꯣꯁꯣꯕꯤꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯅꯥꯛ ꯑꯁꯤꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯃꯥꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯑꯃꯥꯏꯕꯁꯤꯅ ꯇꯨꯔꯤ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯑꯣꯏꯔꯣꯝ ꯊꯪꯕꯗ ꯂꯩꯔꯤꯕ ꯃꯤꯇꯝ ꯑꯁꯤꯗ ꯃꯥꯅ ꯏ ꯃꯆꯨꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯨꯞꯁꯤꯜꯂꯒ ꯃꯥꯅ ꯌꯦꯛꯁꯤꯜꯂꯝꯃꯤ꯫ ꯌꯦꯛꯅ ꯌꯦꯛꯅ ꯑꯃꯥꯏꯕꯁꯤꯅ ꯃꯍꯩ ꯀꯟꯅ ꯀꯟꯅ ꯁꯣꯜꯂꯤ, ꯑꯗꯨꯒ ꯇꯨꯔꯤ ꯑꯁꯤꯅ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯃꯥꯏꯕꯁꯦ ꯅꯣꯛꯂꯔꯤ꯫ ꯑꯗꯨꯒ ꯌꯦꯠꯂꯣꯝ ꯊꯪꯕꯗ ꯂꯩꯔꯤꯕ ꯃꯤꯇꯝ ꯑꯁꯦ ꯑꯃꯨꯛ ꯃꯥꯅ ꯇꯥꯞ ꯄꯥꯏꯈ꯭ꯔꯦ꯫ ꯇꯥꯞ ꯄꯥꯏꯔꯒ ꯃꯃꯤꯠ ꯑꯁꯦ ꯑꯃꯨꯛꯁꯨ ꯎꯏꯁꯤꯜꯂꯝꯕꯗꯒꯤ ꯂꯥꯎꯊꯣꯛꯂꯗꯨꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯇꯨꯔꯤ ꯑꯁꯤꯒꯤ ꯃꯅꯤꯡꯁꯤꯅ ꯃꯤꯇꯝ ꯑꯁꯤꯒꯤ ꯃꯁꯥꯁꯤꯡꯗ ꯄꯤꯠ 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 ꯊꯤꯜꯂꯝꯃꯤ꯫ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯁꯣꯁꯣꯕꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ꯫ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯂꯥꯝꯁꯤꯟꯕ ꯉꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕꯁꯤꯅ ꯁꯥꯎꯅ ꯁꯥꯎꯅ ꯑꯗꯨꯝ ꯁꯣꯜꯂꯛꯄ ꯃꯇꯝꯗ ꯁꯣꯁꯣꯕꯤꯅ ꯈꯪꯂꯛꯄꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯇꯨꯔꯤ ꯑꯁꯤꯒꯤ ꯃꯅꯤꯡꯅ ꯃꯤꯇꯝ ꯑꯁꯤꯒꯤ ꯃꯁꯥꯁꯤꯡꯅ ꯊꯤꯜꯂꯤꯕꯁꯦ ꯉꯁꯥꯏꯒꯤ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ꯫ ꯃꯥꯒꯤ ꯃꯤꯇꯝꯅꯤ ꯑꯃꯥꯏꯕ ꯂꯨꯀꯦꯅ ꯁꯥꯔꯤꯕ꯫ ꯑꯗꯨꯒ ꯇꯨꯔꯤ ꯄꯥꯏꯗꯨꯅ ꯏ ꯃꯆꯨ ꯈꯔ ꯌꯦꯛꯁꯤꯜꯂꯤꯕꯗꯨꯅ ꯃꯥꯅ ꯊꯥꯗꯣꯔꯛꯀꯗꯧꯔꯤꯕ ꯁꯥꯔꯣꯏ ꯑꯗꯨꯕꯨꯅꯤ꯫ ꯑꯁꯨꯝꯅ ꯃꯤꯇꯝꯁꯤꯡꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯗ ꯈꯨꯗꯣꯡꯊꯤꯕ ꯍꯦꯟꯅ ꯇꯥꯅꯅꯕ ꯑꯃꯥꯏꯕ ꯂꯨꯀꯦꯅ ꯁꯤꯜꯂꯤꯕ ꯊꯕꯛꯅꯤ ꯍꯥꯏꯕꯁꯦ ꯁꯣꯁꯣꯕꯤꯅ ꯇꯞꯅ ꯇꯞꯅ ꯈꯜꯂꯛꯄꯅꯤ꯫ ꯃꯍꯥꯛꯅ ꯃꯤꯡ ꯄꯟꯗꯨꯅ ꯂꯥꯎꯔꯛꯄ ꯃꯇꯝꯗ ꯁꯣꯁꯣꯕꯤꯅ ꯋꯥꯈꯜ ꯇꯥꯈꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯁꯣꯁꯣꯕꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯕ ꯍꯥꯏꯕꯗꯨ ꯐꯥꯎꯔꯛꯏ꯫ ꯑꯗꯨ ꯂꯨꯀꯦꯗꯕꯨꯗꯤ ꯍꯥꯏꯗꯣꯛꯇꯦ꯫ ꯃꯥꯅꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯈꯔ ꯊꯦꯡꯂꯕ ꯃꯇꯝꯗ
नुपादुगी अवाब तारिबदो कनबीगे हादुना खल्लगा लेरिबनी अदुबु अमुके हेन खुदोंग थीबा ताननबा मागी ओजा अमाइबा लुके सिना सिलक मतमदी सुसोबी यामन पेलमदे नाकन नाकंदा येट ओइदा अमाइबा लुके मितमनी से लेफलगा थमी ओरम थंबगी ई मचु तैरबा मितमसिदा अमाइबा लुकेना मही कन्न सोनुना थाखरे महीदुना हेक थाखिबदगी मितम अमदो तबना तमना लेंबा होरी मसिगी लेंबा मितम अमसिना अतोबा मितम अमसि हेक यौ मतमदनी नसाइगी असोमदा हेन खुदोंग थीबा तारिबा नुपासे अमकेना वहानगदोरिबसे माना मही थादुना छरोय थारिबनी छरोय अदुना पाइकिबसिदी नसाइगी मितम असिगी मतेंगना अमाइबसिना उगदोरिबनी असोमदी छरोयदो थोकपा हौख्रबनी सोसोबी नसाइगी नुपादुना वारिंगै अमुकसु असुमना तौबिरगदी हेन खुदोंग थीबा तागनी हाबसे माना खंगी असुमना अमाइबा लुकेदी कन्न कन्न नोक्तुना मखा ताबा लाइरोन छोलरी मतम असिदनी सोसोबी मागे संगसिगी मपालोमदा हाइरप्तंग तम तम थोरई अदुगा महागना यंगसिन पांबी अमखक हेलई यंगसिन पांबी दो माना फोरगा पुरई अदुगा अमाइबा लुकेगी मनाक्ता अमुक तमना फमथे लुकेना लाइरोन कन्न सोलिंगै सोसोबीना नाकंदगी उजा 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 असुम तोयना तोयना कौबा होई मतम असिदा अमाइबा लुकेसु लाइरोन सोना सोना मरक्ता तुम खुमी कैदोरे करिनो हायो सोसोबीना हाय उजा अमुक्ति येंगुसे असिमुक्ति येंगोबा असिमुक्ति येंगोबा हादना तोयना तोयना हाबदगी अमाइबा लुकेना हारप्तंग येलई येलक्का मतमदा सोसोबीना हायररी उजा असि पांबीसि लाब्रा अमोमला असि लाब्राबा अमोमलाबा कमाय खंगनी मागी वादु ताबदा लुकेना मंगोन मिट खाना मुनि येंगी लुके अमकसु मखा ताना लेप्तना लाइरोन छोली मतम असिदा लुकेगे छगंदा पोप थादना ओजा अमुक्ता हायो असि पांबीसि लाब्रा अमोमला हादना अंगांग मचागी मोंगदौना वहांगसे लेप लेतन हंगमी लुकेना कना लाखलखमई हाइमा नंगबो अदु खंगलकदोगे हाइनो आई थबक तौरी येतकनो सोसोबिन हाय आई खंगनिंगबैनेबा मी अखोय अवाथबी पांबीदसु मा माही पांदबदा लाबनी हाइनरगा अखोयना फनेक येपीबा मतमदा अमोमो ओले हाइदाने अदु असिगी पांबीसे असिसु फनेक मचामा येपीरदी लाबा ओरमसु अमोमो ओनगदरा ओजा ओजा असुमना मागी लाइरोन छोलिबदो थुगाइनबनी हादुना सोसोबिना कारण ताब हौजलई लुकेना खरा सारोप कन्न खमी ओ लाबनी लाबा सोसोबिना मरक्थलगा हाय अदुदि कमाय खंगिबा लाबनी हाबदि कमाय खंगिबा असुमना येलगलेरमी लुके सावगलई यार चलो कास्ट लेगनो नंगी कार तुमिन पोथारु चलो आई थबक तौगे आई थबक लोइना कायबा तारे अदुगा नंग अतोब्र थोप यादे चटप यादे तुमिन चलो हादुना अमाइबा लुकेना कना लाउखलकपदगी सोसोबी पैरप तोना यंगमलगा मासे थोखिरमी अदुबु ngसाइगी ई तेरो मितम असिना मितम अमदुगी मनाक यौख्रबदी हेन खुदोंग थीरगनि हाबसे सोसोबिना खंगलिबनी करम थेदोक्सिगी हाबसिगी वखलसिनी माना खलकलिबा मसिदगी असोमी कार चंग सारगा मतायमना तुमिना लुमदना महाक्सु मही यामना हाइरिबनी अमाइबा लुकेबु मागी मसादा करिगुम अमदि फावलगे हादुना सोसोबिना मतायमदगी थबा असे हेक हौरकपनी थबा असे अतै अमता नथि लुकेगी मसासिदा मपालिपान थोनिंग हनबसे मान फावलकपनी लुकेसु ममित उसिंदना लाइसोन कना सोलिंगै मदो फरकपदिगदि अयो मथांग यामना चागिदा असुमना हारमलगा लुके न्याक्तंग लेप्तुना मासे मपालमा थोखिबनी असुमना थोखिबा मतमसिदनी सोसोबिना लुमदुना लोना चंखिबा अदुगा लुकेना अमुगना चलक मतमदी सोसोबिसे कासिदगी थोख्रबनी मतायमदगी माना लुमलगा अमुखनी येलिबनी मतमसिदा अमाइबा लुकेना फमथरक मतमदी नसाइगी मितमगी मनाका चलंबा अतोपा ई तेरो मितमसे उपलगा तारगा कोनसिलगा लेबगी मतौ अमखक उरमी मधु उबदती अमाइबा लुकेना यानमगना करी मतौनो सिबो हाजना लुकेसे यामगना न्याक्तंग येनगा लेरी अदुगा मितमसे चलंबदगी उपलगा हंदना मनिंग हलकपगी मतौ अमसु मान उरमी मधु उबदती लुके से ज्ञान नमदुना करिनो अइना तोरिबो थबकसिबो कदाइदनो पन्नगुम तोरेने हंदना मनिंग हलिने उपलग मनिंग हलिने हादना लुके यामगन होजि फवा येंगले लुके नंगकपदु उबदा
ꯁꯣꯁꯣꯕꯤꯅ ꯃꯁꯤ ꯃꯇꯥꯏ ꯑꯃꯗꯒꯤ ꯂꯣꯟꯅ ꯀꯤꯔꯨ ꯌꯦꯡꯗꯨꯅ ꯃꯥꯅ ꯅꯣꯛꯅꯔꯤ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯂꯨꯀꯦꯅ ꯊꯣꯛꯈ꯭ꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯁꯣꯁꯣꯕꯤꯅ ꯂꯣꯟꯅ ꯆꯪꯂꯛꯇꯨꯅ ꯉꯁꯥꯏꯒꯤ ꯃꯤꯇꯝ ꯑꯁꯤꯗꯗꯤ ꯁꯥꯔꯣꯏ ꯑꯗꯨꯒꯤ ꯊꯋꯥꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯕꯅꯤꯅ ꯃꯤꯇꯝ ꯑꯗꯨꯒꯤ ꯃꯊꯨꯟ ꯃꯄꯥ ꯆꯞ ꯆꯥꯅ ꯃꯥꯅ ꯃꯣꯔꯣꯛ ꯑꯁꯨꯕꯁꯦ ꯍꯦꯛ ꯅꯝꯁꯤꯜꯂꯨꯕꯅꯤ ꯃꯣꯔꯣꯛ ꯑꯁꯨꯕꯗꯨꯅ ꯍꯦꯛ ꯅꯝꯈꯤꯕꯗꯒꯤ ꯉꯁꯥꯏꯒꯤ ꯃꯤꯇꯝ ꯑꯁꯤꯗꯗꯤ ꯁꯥꯔꯣꯏꯁꯤꯒꯤ ꯊꯋꯥꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯥꯎꯔꯤꯕꯅꯤ ꯃꯤꯇꯝꯁꯤꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯁꯥꯔꯣꯏꯁꯤꯅ ꯇꯧꯒꯗꯣꯔꯤꯕꯅꯤ ꯃꯁꯤꯗꯗꯤ ꯍꯦꯛꯇ ꯁꯥꯔꯣꯏ ꯑꯗꯣ ꯁꯥꯕꯅ ꯉꯥꯎꯕꯅꯤ ꯄꯥꯏꯔꯝꯕꯗꯒꯤ ꯃꯥꯒꯁꯦ ꯑꯃꯨꯛ ꯍꯟꯅ ꯃꯅꯤꯡ ꯍꯟꯅ ꯄꯥꯏꯔꯛꯇꯨꯅ ꯍꯧꯖꯤꯛꯃꯛꯇꯤ ꯑꯃꯥꯏꯕꯁꯤꯒꯤ ꯂꯥꯏꯁꯣꯟ ꯁꯣꯜꯂꯤꯕ ꯃꯁꯤꯒꯤ ꯃꯅꯤꯡꯋꯥꯏꯗꯅꯤ ꯃꯥꯅ ꯀꯣꯟꯁꯤꯜꯂꯒ ꯍꯦꯛꯇ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯂꯤꯕ ꯁꯣꯁꯣꯕꯤꯅ ꯇꯧꯔꯤꯕꯅꯤ ꯑꯁꯣꯝꯗꯅ ꯑꯍꯥꯟꯕ ꯃꯇꯝꯗ ꯃꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯗꯤ ꯂꯨꯀꯦꯅ ꯈꯪꯗꯕꯅ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯉꯛꯅ ꯃꯥꯁꯦ ꯌꯦꯡꯉꯒ ꯂꯩ ꯍꯦꯛ ꯌꯦꯅꯈꯥꯃꯛꯇꯗ ꯉꯁꯥꯏꯒꯤ ꯁꯥꯔꯣꯏ ꯑꯁꯤꯗꯤ ꯀꯣꯟꯁꯤꯜꯂꯒ ꯇꯥꯔꯒ ꯂꯩꯔꯤꯕꯅꯤ ꯁꯥꯕꯗ ꯈꯥꯡꯕ ꯉꯝꯗꯕꯅ ꯂꯨꯀꯦꯅ ꯌꯥꯝꯅ ꯊꯨꯅ ꯃꯤꯇꯝ ꯑꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯀꯔꯤ ꯑꯍꯣꯡꯕ ꯂꯩꯔꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯃꯤꯇꯝ ꯑꯁꯤꯗ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯅꯤꯡ ꯃꯄꯥ ꯑꯣꯏꯔꯞꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯝꯁꯤꯜꯂꯒ ꯂꯩꯔꯤꯕꯗꯣ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗꯗꯤ ꯂꯨꯀꯦꯅ ꯀꯔꯤꯅꯣ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯅꯛꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯅꯝ ꯇꯥꯔꯝꯃꯤ ꯃꯅꯝ ꯇꯥꯕ ꯃꯇꯝꯗꯗꯤ ꯃꯣꯔꯣꯛ ꯍꯅꯝ ꯅꯝꯂꯤꯕꯁꯦ ꯃꯥꯅ ꯐꯥꯎꯔꯛꯄꯗꯗꯤ ꯑꯦ ꯃꯁꯤꯗꯤ ꯀꯔꯝꯅ ꯃꯁꯤꯗꯤ ꯀꯅꯥꯅ ꯍꯥꯞꯂꯤꯕꯅꯣ ꯍꯥꯏꯕꯁꯦ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ ꯃꯁꯤꯗꯒꯤ ꯂꯨꯀꯦꯅ ꯌꯥꯝꯅ ꯊꯨꯅ ꯁꯣꯁꯣꯕꯤꯕꯨ ꯀꯟꯅ ꯀꯧꯔꯛꯏ ꯁꯣꯁꯣꯕꯤ ꯂꯥꯎꯔꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯁꯦ ꯑꯁꯣꯝ ꯅꯥꯀꯟ ꯃꯇꯥꯏꯝꯗ ꯂꯩꯔꯤꯕꯅꯤꯅ ꯑꯍꯥꯟꯕꯗꯗꯤ ꯃꯥ ꯀꯔꯤꯃꯇ ꯈꯨꯝꯂꯝꯗꯦ ꯑꯗꯨꯕꯨ ꯁꯥꯎꯕꯗ ꯍꯦꯜꯂꯕ ꯂꯨꯀꯦꯅ ꯀꯟꯅ ꯁꯣꯁꯣꯕꯤ ꯀꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯇꯥꯏ ꯑꯃꯗꯒꯤ ꯁꯣꯁꯣꯕꯤ ꯍꯥ ꯑꯁꯨꯝꯅ ꯍꯦꯛ ꯈꯨꯝꯃꯛꯄꯅꯤ ꯌꯥꯝꯅ ꯊꯨꯅ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯤ ꯁꯣꯁꯣꯕꯤ ꯄꯩꯔꯤ ꯇꯝꯃ ꯆꯪꯂꯛꯏ ꯑꯗꯨꯒ ꯂꯨꯀꯦꯅ ꯍꯥꯏ ꯅꯪ ꯆꯪꯂꯝꯕ꯭ꯔꯥ ꯅꯪ ꯁꯤꯗ ꯆꯪꯂꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯁꯣꯁꯣꯕꯤꯅ ꯆꯪꯂꯛꯑꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯂꯨꯀꯦꯅ ꯆꯥꯎꯈꯠꯇꯨꯅ ꯍꯪꯉꯤ ꯅꯪ ꯑꯁꯦꯡꯕ ꯆꯪꯂꯛꯑꯝꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏ ꯁꯣꯁꯣꯕꯤꯅ ꯆꯪꯂꯛꯑꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯌꯥꯝ ꯊꯨꯅ ꯂꯨꯀꯦꯅ ꯁꯣꯁꯣꯕꯤꯒꯤ ꯃꯈꯨꯠ ꯑꯁꯦ ꯇꯥꯞ ꯄꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯃꯅꯝ ꯇꯥꯔꯝꯃꯤ ꯃꯅꯝ ꯇꯥꯕ ꯃꯇꯝꯗꯗꯤ ꯃꯣꯔꯣꯛ ꯑꯁꯨꯕ ꯇꯩꯈꯤꯕꯒꯤ ꯃꯅꯝ ꯈꯔ ꯅꯝꯂꯤꯕꯁꯦ ꯑꯃꯥꯏꯕ ꯂꯨꯀꯦꯅ ꯐꯥꯎꯔꯦ ꯃꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏ ꯁꯣꯁꯣꯕꯤ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ ꯅꯠꯇꯦ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯌꯦꯠꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯃꯁꯤꯒꯤ ꯃꯇꯝ ꯃꯁꯤꯒꯤ ꯃꯅꯤꯡꯁꯤꯗ ꯅꯪꯅ ꯃꯣꯔꯣꯛ ꯑꯁꯨꯕ ꯅꯝꯃꯤꯁꯤ ꯀꯔꯤꯒꯤꯅꯣꯕ ꯃꯔꯝ ꯍꯥꯏꯌꯨ ꯀꯔꯤꯒꯤꯅꯣ ꯃꯔꯝꯗꯣ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯁꯣꯁꯣꯕꯤꯁꯨ ꯄꯟꯊꯗꯦ ꯌꯥꯝꯅ ꯊꯨꯅ ꯈꯨꯝꯃꯤ ꯃꯤꯇꯝꯁꯤꯒꯤ ꯃꯁꯥꯗ ꯏꯒꯨꯝꯕ ꯃꯍꯤ ꯃꯌꯥꯝ ꯑꯣꯖꯥꯅ ꯇꯩ ꯃꯤꯇꯝꯁꯦ ꯌꯥꯝꯅ ꯇꯝꯊꯤꯕ ꯁꯥꯊꯤꯕ ꯁꯥꯔꯣꯏꯅꯤ ꯍꯥꯏꯕꯁꯨ ꯑꯩꯁꯨ ꯈꯪꯖꯩ ꯑꯗꯨꯕꯨ ꯃꯥꯒ ꯆꯠꯄꯗꯣ ꯌꯥꯝꯅ ꯇꯞꯄꯗꯨꯗ ꯃꯣꯔꯣꯛ ꯍꯥꯏꯕꯁꯤꯁꯨ ꯃꯩꯅꯤ ꯃꯩꯁꯥꯅꯤ ꯃꯣꯔꯣꯛ ꯑꯁꯨꯕꯁꯦ ꯈꯔꯗꯪ ꯃꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯕꯗꯤ ꯍꯦꯟꯅ ꯌꯥꯡꯅ ꯆꯠꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯣꯖꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯩꯅ ꯍꯥꯞꯆꯤꯟꯕꯅꯤ ꯑꯣꯖꯥ ꯑꯁꯤ ꯌꯥꯗꯕ꯭ꯔꯥ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯨꯀꯦꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯣꯔꯣꯛ ꯑꯁꯨꯕ ꯍꯥꯞꯂꯒ ꯍꯦꯟꯅ ꯌꯥꯡꯉꯤ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯁꯣꯁꯣꯕꯤꯅ ꯄꯟꯊꯗꯦ ꯊꯨꯅ ꯈꯨꯝꯃꯤ ꯑꯩꯈꯣꯏꯅ ꯑꯥꯗ ꯎꯃꯪꯗ ꯂꯩꯔꯤꯉꯩ ꯑꯩꯈꯣꯏꯅ ꯊꯕꯛ ꯆꯠꯄꯗ ꯊꯧ ꯁꯥꯗꯕ ꯇꯞꯊꯕ ꯃꯇꯝꯗ ꯃꯣꯔꯣꯛ ꯑꯁꯨꯕꯁꯦ ꯍꯦꯛ ꯍꯥꯞꯅꯩ ꯑꯩꯒ ꯄꯨꯜꯂꯝꯕ ꯃꯇꯨ ꯆꯣꯝꯕꯤꯁꯨ ꯃꯣꯔꯣꯛ ꯑꯁꯨꯕꯁꯦ ꯍꯦꯛ ꯍꯥꯞꯄꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯨꯀꯦꯁꯦ ꯇꯧꯔꯣꯏ ꯈꯟꯗꯨꯅ ꯋꯥ ꯉꯥꯡꯈꯤꯗꯦ ꯅꯈꯣꯏꯅ ꯑꯥꯗ ꯇꯧꯔꯁꯨ ꯁꯤꯗꯤ ꯌꯥꯗꯦꯅꯦ ꯅꯪꯉꯣꯟꯗ ꯍꯥꯞꯀꯦ ꯅꯪ ꯊꯕꯛ ꯌꯥꯡꯕ꯭ꯔꯥ ꯌꯦꯡꯒꯦ ꯅꯪꯉꯣꯟꯗ ꯍꯥꯞꯀꯦ ꯍꯥꯏꯗꯨꯅ ꯂꯨꯀꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯣꯁꯣꯕꯤꯅ ꯈꯨꯝꯃꯤ ꯑꯩꯗꯤ ꯌꯥꯔꯦ ꯑꯩꯗꯤ ꯃꯁꯥꯒꯤ ꯌꯥꯡꯖꯩ ꯍꯥꯏꯗꯨꯅ ꯃꯥꯅ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯩ ꯂꯨꯀꯦꯅ ꯍꯧꯖꯤꯛ ꯁꯥꯎꯅꯤꯡꯕꯒꯤ ꯃꯇꯧ ꯑꯃꯗ ꯃꯉꯣꯟꯗ ꯌꯦꯡꯉꯤ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯑꯁꯥꯎꯕꯗꯨ ꯐꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯣꯁꯣꯕꯤꯅ ꯃꯤꯇꯝꯗꯨꯒꯤ ꯃꯅꯥꯛ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯍꯦꯟꯅ ꯌꯥꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯇꯧꯖꯕꯅꯤ ꯑꯗꯨꯕꯨ ꯑꯣꯖꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯑꯩ ꯂꯧꯊꯣꯛꯈꯤ ꯑꯁꯤꯕꯨ ꯊꯑꯣꯏꯅ ꯃꯁꯤꯗꯒꯤ ꯃꯤꯇꯝꯗꯣ ꯃꯥꯒꯤ ꯃꯈꯨꯠꯇꯨꯅ ꯄꯥꯏꯔꯦ ꯑꯗꯨꯒ ꯆꯩ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯃꯣꯔꯣꯛ ꯑꯁꯨꯕꯁꯤꯡ ꯑꯗꯣ ꯈꯣꯠꯇꯣꯛꯄ ꯁꯥꯔꯝꯃꯤ ꯑꯗꯨꯕꯨ ꯈꯣꯠꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯆꯩ ꯃꯆꯥꯗꯨꯒ ꯄꯤꯠ ꯊꯤꯟꯖꯤꯜꯂꯝꯃꯤ ꯅꯪꯒꯜꯋꯥꯏꯗꯁꯨ ꯑꯗꯨꯒ ꯃꯅꯤꯡꯋꯥꯏꯗꯁꯨ ꯑꯗꯨꯃꯛ ꯊꯤꯟꯖꯤꯜꯂꯤ ꯊꯤꯟꯕ ꯈꯨꯗꯤꯡꯒꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯩꯕ ꯁꯥꯔꯣꯏ ꯑꯗꯨꯗꯤ ꯍꯦꯟꯅ ꯆꯩꯅꯥ ꯑꯗꯣ ꯐꯥꯎꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗꯤ ꯂꯨꯀꯦꯅꯗꯤ ꯎꯕ ꯅꯠꯇꯦ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯅ ꯈꯣꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯕꯅꯤ ꯂꯨꯀꯦꯅꯁꯨ ꯍꯥꯏꯔꯤ ꯊꯨꯅ ꯂꯧꯊꯣꯛꯑꯣ ꯌꯥꯝꯅ ꯊꯨꯅ ꯂꯧꯊꯣꯛꯑꯣ ꯅꯪ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯤ ꯍꯟꯗꯛꯇꯤ ꯅꯪ ꯄꯨꯜꯂꯒ ꯊꯝꯒꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯨꯀꯦꯅ ꯁꯥꯎꯅ ꯍꯥꯏ ꯁꯣꯁꯣꯕꯤꯅ ꯈꯣꯠꯇꯣꯛꯂꯕꯅꯤ ꯇꯣ ꯍꯥꯏꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯅꯤꯡꯋꯥꯏꯗ ꯄꯛꯂꯝꯕ ꯃꯣꯔꯣꯛ ꯑꯁꯨꯕꯁꯤꯡ ꯑꯗꯨ ꯈꯣꯠꯄ ꯁꯥꯔꯤꯕꯇꯅꯤ ꯑꯇꯩ ꯃꯐꯝꯁꯤꯡꯗꯗꯤ ꯑꯃꯥꯏꯕ ꯂꯨꯀꯦꯅ ꯉꯁꯥꯏ ꯑꯇꯣꯞꯄ ꯃꯤꯇꯝ ꯑꯃꯗ ꯇꯨꯔꯤꯗꯨꯒꯤ ꯃꯅꯤꯡꯗꯨꯅ ꯄꯤꯠ ꯊꯤꯟꯈꯤꯕꯗꯣ ꯃꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯒ ꯃꯥꯟꯅꯅ ꯆꯩ ꯃꯆꯥꯗꯨꯅ ꯃꯥꯒꯤ ꯃꯃꯥꯡꯋꯥꯏ ꯃꯍꯥꯛꯀꯤ ꯑꯇꯩ ꯃꯐꯝꯁꯤꯡꯗ ꯄꯤꯠ ꯊꯤꯟꯈꯤꯕꯅꯤ ꯑꯁꯣꯝꯕꯗꯤ ꯁꯥꯔꯣꯏ ꯑꯗꯣ ꯃꯤꯇꯝ ꯑꯗꯨ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯃꯉꯣꯟꯗ ꯆꯩꯅꯥ ꯑꯗꯨ ꯐꯪꯕꯅꯤꯅ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯑꯁꯨꯝꯅ
ꯂꯨꯀꯦꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯁꯣꯁꯣꯕꯤꯅ ꯂꯣꯏꯅ ꯊꯨꯒꯥꯏꯔꯝꯃꯤ, ꯌꯥꯍꯜꯂꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯂꯨꯀꯦꯅ ꯑꯃꯨꯛ ꯍꯟꯅ ꯊꯥꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯁꯥꯔꯣꯏ ꯑꯁꯤ ꯆꯠꯂꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯂꯨꯀꯦꯒꯤ ꯀꯂꯝ ꯃꯍꯩ ꯀꯌꯥ ꯑꯃ ꯊꯥꯏ, ꯑꯗꯨꯕꯨ ꯆꯠꯂꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯁꯣꯁꯣꯕꯤꯅ ꯑꯣꯖꯥ ꯇꯨꯝꯃꯨꯔꯁꯦꯕ, ꯇꯨꯝꯅꯤꯡꯉꯤ, ꯇꯨꯝꯃꯨꯔꯁꯦꯕ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯂꯨꯀꯦ ꯑꯁꯤ ꯃꯥꯅ ꯆꯤꯡꯅꯕ ꯍꯣꯠꯅꯩ꯫ ꯂꯨꯀꯦꯗꯤ ꯊꯕꯛ ꯑꯁꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯅ ꯇꯧꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯣꯝꯗ ꯁꯣꯁꯣꯕꯤꯅ ꯉꯔꯪ ꯉꯔꯪ ꯉꯪꯕ ꯀꯥꯔꯟ ꯈꯔ ꯇꯥꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯕꯛ ꯑꯁꯤꯅ ꯀꯥꯏꯔꯛꯄꯗꯒꯤꯗꯤ ꯂꯥꯎ ꯇꯨꯝꯃꯨꯔꯁꯦ, ꯃꯇꯨꯡꯗꯗꯤ ꯅꯪ ꯑꯩꯒꯤ ꯂꯥꯏ ꯁꯥꯟꯅꯐꯝꯗ ꯅꯍꯥꯛꯁꯦ ꯂꯩꯍꯟꯕ ꯌꯥꯔꯣꯏꯗꯣꯔꯤ, ꯑꯗꯨꯒ ꯅꯪ ꯈꯔꯗꯤ ꯍꯛꯃꯜꯂꯕꯅꯤ, ꯈꯔ ꯍꯦꯟꯃꯜꯂꯕꯅꯤ, ꯃꯇꯨꯡ ꯃꯅꯥꯎ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡ ꯇꯧꯕ ꯌꯥꯗꯦꯀꯣ, ꯂꯥꯎ ꯂꯥꯎ ꯇꯨꯝꯃꯨꯔꯁꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯊꯨꯔꯛꯄꯗ ꯍꯧꯖꯤꯛꯀꯤ ꯁꯪꯊꯞ ꯑꯁꯤꯒꯤ ꯍꯦꯛ ꯅꯥꯀꯟꯃꯛꯇꯗ ꯉꯁꯥꯏꯒꯤ ꯁꯥꯔꯣꯏ ꯑꯗꯨꯅ ꯀꯨꯜꯂꯒ ꯂꯩꯔꯤꯕꯁꯦ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯣꯁꯣꯕꯤꯅꯗꯤ ꯎꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯂꯨꯀꯦꯅ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯊꯩꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯁꯥꯔꯣꯏꯗꯨꯒꯤ ꯅꯥꯍꯦꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯑꯃꯥꯏꯕ ꯂꯨꯀꯦꯅ ꯍꯦꯛ ꯇꯥꯈ꯭ꯔꯦ꯫ ꯇꯥꯕꯗꯒꯤ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯛꯄꯗꯗꯤ ꯁꯥꯔꯣꯏ ꯑꯁꯤ ꯐꯤꯕꯝ ꯐꯅꯌꯥꯝꯅ ꯀꯥꯏꯔꯕꯅꯤ꯫ ꯑꯃꯥꯏꯕ ꯂꯨꯀꯦꯅ ꯁꯣꯁꯣꯕꯤꯗ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯑꯃꯨꯛꯁꯨ ꯃꯤꯠ ꯈꯥꯅ ꯌꯦꯡꯉꯤ꯫ ꯁꯣꯁꯣꯕꯤ ꯇꯨꯃꯤꯟꯅ ꯅꯥꯀꯜ ꯑꯃꯗ ꯊꯩꯗꯣꯛꯄ ꯁꯥꯔꯒ ꯂꯩ꯫ ꯁꯥꯔꯣꯏ ꯑꯁꯤ ꯑꯃꯥꯏꯕ ꯂꯨꯀꯦꯅ ꯐꯖꯅ ꯊꯦꯝꯃꯤ꯫ ꯉꯁꯤꯒꯤꯗꯤ ꯅꯍꯥꯛ ꯄꯣꯊꯥꯔꯣ, ꯃꯍꯥꯛꯅ ꯃꯈꯨꯠ ꯌꯥꯎꯕꯗꯒꯤ ꯃꯥꯅ ꯇꯧꯍꯩꯗꯕ ꯊꯕꯛ ꯈꯔ ꯇꯧꯈꯤꯕꯅ ꯅꯪꯉꯣꯟꯗ ꯆꯩꯅꯥ ꯐꯪꯕꯅꯤ, ꯆꯠꯂꯣ ꯆꯠꯂꯣ ꯅꯪꯒꯤ ꯂꯩꯐꯝꯗ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯇꯝ ꯑꯁꯤꯗ ꯁꯥꯔꯣꯏ ꯑꯁꯤꯅ ꯁꯣꯁꯣꯕꯤꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯉꯤ꯫ ꯁꯣꯁꯣꯕꯤꯁꯨ ꯃꯥꯅ ꯁꯥꯎꯅ ꯌꯦꯡꯂꯤꯕꯗꯨ ꯈꯪꯉꯤ, ꯑꯗꯨꯕꯨ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯁꯣꯁꯣꯕꯤꯅ ꯁꯨꯒꯠꯂꯗꯨꯅ ꯄꯩꯔꯒ ꯁꯥꯔꯣꯏ ꯑꯁꯤꯗ ꯍꯦꯛꯇ ꯀꯔꯦꯝꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯁꯣꯕꯤ ꯑꯃꯗꯤ ꯂꯨꯀꯦ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯁꯥꯔꯣꯏꯁꯤꯅ ꯁꯣꯁꯣꯕꯤꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅ ꯌꯦꯡꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ, ꯇꯨꯝꯅꯕ ꯁꯦꯝ ꯁꯥꯏ꯫ ꯁꯣꯁꯣꯕꯤꯁꯨ ꯂꯨꯀꯦꯅ ꯇꯨꯝꯈꯤꯕ ꯃꯇꯝ ꯑꯁꯤ ꯉꯥꯏꯕ ꯃꯇꯝꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯂꯨꯀꯦꯁꯦ ꯄꯥꯏꯍꯦꯛ ꯇꯨꯝꯃꯨ ꯍꯥꯏꯕ ꯌꯥꯗꯦ, ꯃꯥꯅ ꯇꯨꯝꯗ꯭ꯔꯒꯗꯤ ꯁꯣꯁꯣꯕꯤꯁꯨ ꯊꯣꯛꯄ ꯌꯥꯔꯣꯏꯗꯣꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗꯗꯤ ꯑꯃꯥꯏꯕ ꯂꯨꯀꯦꯁꯦ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯥꯅ ꯇꯨꯝꯊꯈꯤꯕꯁꯤꯒꯤ ꯇꯥꯟꯖꯥꯁꯦ ꯃꯍꯥꯛꯅ ꯌꯦꯡꯗꯨꯅ ꯂꯣꯟꯅ ꯁꯣꯁꯣꯕꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯃꯁꯥꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯤꯕ ꯑꯃꯥꯏꯕ ꯂꯨꯀꯦꯅꯁꯨ ꯋꯥꯔꯤꯉꯩꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯍꯟꯅꯕ ꯇꯧꯈꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯃꯥꯕꯨ ꯂꯥꯏꯀꯟꯅꯕꯗ, ꯃꯥꯕꯨ ꯁꯦꯟꯅꯕꯗ ꯑꯋꯥꯕ ꯑꯣꯏꯔꯕꯅꯤ꯫ ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯂꯥꯛꯇꯨꯅ ꯌꯦꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯐꯍꯟꯕꯗꯤ ꯄꯥꯍꯦꯛ ꯉꯝꯗꯕꯅꯤ꯫ ꯉꯁꯤꯒꯤ ꯊꯦꯡꯂꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯁꯣꯁꯣꯕꯤ ꯂꯥꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯆꯩꯅꯥ ꯈꯥꯡꯂꯤꯕ ꯑꯋꯥꯕ ꯃꯇꯧ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯎꯔꯔꯦ꯫ ꯃꯥꯅ ꯈꯪꯕ ꯉꯝꯂꯤꯕ ꯎꯔꯤꯕ ꯑꯁꯤꯁꯨ ꯇꯨꯃꯤꯠ ꯑꯣꯜꯂꯒ ꯃꯅꯨꯡ ꯑꯁꯤꯗ ꯃꯥꯅ ꯄꯥꯏꯁꯤꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯇꯨꯃꯤꯠ ꯑꯣꯟꯕ ꯌꯥꯗꯦ, ꯇꯨꯃꯤꯠ ꯑꯣꯟꯕꯁꯤ ꯐꯔꯛ ꯇꯥꯏ, ꯍꯌꯤꯡ ꯑꯣꯏꯅ ꯑꯣꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯍꯌꯤꯡ ꯑꯣꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯃꯨꯟꯅ ꯀꯔꯝ ꯇꯧꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯁꯥꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕꯁꯦ ꯃꯥꯅ ꯌꯦꯡꯉꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯥꯒꯤ ꯌꯨꯝꯒꯤ ꯃꯤ ꯑꯇꯩ ꯇꯨꯝꯅꯗꯕ ꯌꯥꯎꯔꯤ, ꯅꯨꯄꯥ ꯑꯗꯨꯕꯨ ꯁꯦꯟꯅꯔꯤ꯫ ꯆꯨꯔꯣꯜ ꯂꯣꯟꯕ, ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯑꯀꯣꯏꯕꯗ ꯀꯨꯌꯦꯡ ꯌꯦꯡꯕꯒꯤ ꯃꯇꯧꯁꯤꯡ ꯑꯗꯨꯃꯛ ꯇꯧꯔꯤ꯫ ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ꯫ ꯑꯃꯥꯏꯕꯗꯨꯅ ꯏꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯥꯜꯂꯒ ꯃꯍꯥꯛꯅ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯄꯤꯔꯝꯃꯤ, ꯑꯗꯨꯁꯨ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯃꯛ ꯄꯤꯊꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯍꯦꯛ ꯐꯕ ꯅꯠꯇꯦ꯫ ꯑꯁꯣꯝꯗꯤ ꯂꯨꯀꯦꯒꯤ ꯀꯜꯂꯕ ꯃꯍꯩ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯁꯥꯔꯣꯏ ꯑꯃꯅ ꯃꯥꯒꯤ ꯃꯁꯥꯗ ꯌꯦꯛꯂꯤꯕꯅꯤ꯫ ꯁꯣꯁꯣꯕꯤꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯎꯔꯕꯗ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯐꯍꯟꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯁꯣꯁꯣꯕꯤ ꯃꯥꯒꯤ ꯍꯩꯖꯕꯤ ꯃꯍꯩꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯌꯦꯠꯂꯤꯕ ꯁꯥꯔꯣꯏ ꯑꯁꯤ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯂꯩꯔꯤꯕ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯗꯤ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯎꯍꯟꯕ ꯈꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯗꯨꯅ ꯃꯍꯥꯛꯅ ꯃꯍꯩ ꯁꯣꯟꯗꯨꯅ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯇꯨꯝꯅꯤꯡꯕ ꯐꯥꯎꯍꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯅꯨꯡ ꯑꯁꯤꯗꯅꯤ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯎꯏꯊꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯨꯝꯅꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯍꯌꯤꯡ ꯑꯣꯜꯂꯝꯕ ꯁꯣꯁꯣꯕꯤ ꯑꯁꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯁꯤ ꯑꯣꯜꯂꯛꯏ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯥꯡꯃꯛꯇꯗ ꯃꯥꯅ ꯂꯦꯞꯂꯔꯦ꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯁꯥꯗ ꯍꯧꯖꯤꯛ ꯁꯥꯔꯣꯏꯁꯤ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯁꯥꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯁꯥꯔꯣꯏ ꯑꯁꯤꯕꯨꯅꯤ ꯁꯣꯁꯣꯕꯤꯅ ꯀꯔꯦꯝꯅꯗꯨꯅ ꯃꯥꯕꯨ ꯀꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯁꯥꯎꯕꯗ ꯍꯦꯜꯂꯕ ꯁꯥꯔꯣꯏ ꯑꯁꯤ ꯃꯥꯒꯤ ꯃꯁꯥꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯁꯣꯁꯣꯕꯤꯅ ꯀꯣꯛꯀ ꯀꯔꯦꯝꯒ ꯊꯥꯏꯅꯕ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯁꯥꯔꯣꯏ ꯑꯁꯤꯕꯨ ꯌꯥꯝꯅ ꯁꯥꯎꯍꯜꯂꯝꯃꯤ꯫ ꯁꯥꯔꯣꯏꯕꯨ ꯁꯥꯎꯍꯟꯅꯕ, ꯁꯥꯔꯣꯏꯕꯨ ꯀꯧꯊꯣꯛꯅꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗꯤ ꯁꯣꯁꯣꯕꯤꯅ ꯈꯪꯕꯅꯤꯅ ꯁꯥꯔꯣꯏ ꯑꯁꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯔꯛꯏ꯫ ꯊꯣꯔꯛꯂꯕ ꯃꯇꯨꯡꯗꯗꯤ ꯇꯥꯟ ꯆꯞ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯁꯤꯗꯤ ꯑꯗꯨꯃꯛ ꯇꯥꯔꯒ ꯂꯩꯍꯧꯔꯕꯅꯤ꯫ ꯁꯣꯁꯣꯕꯤꯅ ꯁꯥꯔꯣꯏ ꯑꯁꯤ ꯄꯨꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫
ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯀꯤꯠ 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 ꯍꯦꯛꯇ ꯅꯝꯅꯕꯅꯤ ꯁꯥꯔꯣꯏꯁꯤꯅ ꯑꯃꯨꯛ ꯅꯝ ꯃꯥꯅ ꯑꯃꯨꯛ ꯅꯝ ꯑꯅꯤ ꯑꯁꯤ ꯍꯦꯛꯇ ꯅꯝꯅꯤ ꯑꯗꯨꯕꯨ ꯁꯥꯔꯣꯏꯁꯤꯅꯗꯤ ꯁꯣꯁꯣꯏꯕꯤꯗ ꯂꯥꯛꯆꯕ ꯀꯔꯤꯃꯠꯇ ꯉꯝꯗꯦ ꯁꯣꯁꯣꯏꯕꯤꯅ ꯍꯟꯅ ꯑꯗꯨꯝ ꯅꯝꯂꯒ ꯃꯥꯒꯤ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯑꯃꯨꯛ ꯆꯣꯛ ꯆꯣꯛ ꯊꯤꯜꯂꯤ ꯁꯥꯔꯣꯏꯁꯦ ꯌꯥꯝꯅ ꯀꯟꯅ ꯆꯩꯅꯥ ꯑꯗꯨ ꯐꯥꯎꯔꯛꯄꯗ ꯃꯥꯅ ꯁꯣꯁꯣꯏꯕꯤꯗ ꯉꯝꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯅꯝꯅꯕ ꯍꯣꯠꯅꯩ ꯑꯗꯨ ꯄꯥ ꯍꯦꯛ ꯉꯝꯗꯦ ꯃꯥꯒꯤ ꯍꯩꯖꯕꯤ ꯃꯍꯩꯗ ꯁꯣꯁꯣꯏꯕꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯔꯕꯁꯨ ꯀꯔꯤꯃꯠꯇ ꯉꯝꯗꯕꯅꯤ ꯁꯣꯁꯣꯏꯕꯤꯅ ꯍꯟꯗꯅ ꯃꯥꯕꯨ ꯌꯥꯝꯅ ꯂꯥꯛꯅꯩ ꯌꯥꯝꯅ ꯋꯥꯍꯜꯂꯝꯃꯤ ꯍꯦꯛꯇ ꯅꯝꯅꯕꯁꯦ ꯑꯅꯤꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯑꯃꯨꯛꯇꯕꯨ ꯌꯥꯝ ꯁꯥꯊꯤꯕꯅꯤ ꯅꯝꯅꯕ ꯈꯨꯗꯤꯡ ꯁꯥꯔꯣꯏ ꯑꯁꯤꯅ ꯅꯝꯂꯛꯄ ꯃꯇꯝꯗ ꯏꯪꯈꯣꯜꯂꯣꯝꯗꯒ ꯅꯝꯅꯕ ꯌꯥꯎꯏ ꯁꯣꯁꯣꯏꯕꯤꯅ ꯍꯩꯃꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯥꯔꯣꯏ ꯑꯁꯦ ꯅꯝꯂꯝꯕꯗ ꯆꯞ ꯂꯦꯞꯄꯤ ꯑꯗꯨ ꯌꯦꯡꯉꯤ ꯁꯣꯁꯣꯏꯕꯤꯅ ꯑꯁꯣꯝ ꯅꯥꯀꯟꯗ ꯃꯤꯒꯤ ꯄꯣꯠꯆꯩ ꯁꯣꯛꯀꯅꯤ ꯄꯣꯠꯆꯩ ꯃꯔꯛꯇ ꯅꯝꯅꯕ ꯌꯥꯔꯣꯏ ꯄꯣꯠꯆꯩ ꯃꯔꯛꯇ ꯅꯝꯅꯔꯒ ꯅꯪꯅ ꯀꯟꯕ ꯁꯛꯄ ꯌꯥꯔꯣꯏ ꯑꯁꯣꯝ ꯅꯥꯀꯟꯗ ꯑꯁꯣꯝꯗ ꯂꯥꯎ ꯍꯥꯏꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯄꯨꯊꯣꯛꯂꯒ ꯃꯥꯒꯤ ꯍꯧꯅꯕꯤ ꯇꯧꯔꯔꯤ ꯑꯁꯨꯝꯅ ꯅꯝꯅ ꯃꯈꯣꯏ ꯑꯅꯤꯁꯦ ꯉꯁꯥꯏꯒꯤ ꯑꯣꯖꯥ ꯂꯨꯀꯦꯒꯤ ꯃꯌꯨꯝ ꯑꯁꯦ ꯌꯧꯅꯅꯕ ꯁꯣꯁꯣꯏꯕꯤꯅ ꯄꯨꯔꯒ ꯂꯥꯛꯈꯤ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯝꯅ ꯀꯜꯂꯕ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯁꯥꯊꯤꯔꯕ ꯁꯣꯁꯣꯏꯕꯤꯅꯤ ꯁꯥꯎꯔꯛꯄ ꯃꯇꯝꯗ ꯃꯥꯗꯧꯅ ꯀꯟꯕꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯅ ꯁꯥꯔꯣꯏ ꯑꯁꯦ ꯂꯛꯅꯕꯣꯏ ꯁꯥꯟꯅꯕꯣꯏ ꯇꯧꯔꯒ ꯑꯗꯨꯃꯛ ꯄꯨꯔꯒ ꯂꯥꯛꯈꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯀꯜꯂꯕ ꯃꯥꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯁꯥꯔꯣꯏ ꯑꯁꯤꯒꯤ ꯂꯩꯐꯝꯃꯛꯇꯗ ꯃꯥꯅ ꯊꯝꯕꯤꯔꯝꯃꯤ ꯁꯥꯔꯣꯏ ꯑꯁꯦ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯥꯎꯈꯤꯔꯝꯃꯤ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯣꯁꯣꯏꯕꯤꯗ ꯃꯥꯅ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯗꯦ ꯁꯣꯁꯣꯏꯕꯤꯅ ꯃꯥꯕꯨꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯂꯥꯛꯅꯔꯝꯃꯤ ꯑꯣꯠꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯗꯨꯒ ꯑꯣꯖꯥꯅ ꯍꯥꯏꯔꯛꯂꯕꯁꯨ ꯑꯩꯅꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯕꯗꯤ ꯅꯈꯣꯏ ꯑꯋꯥꯕ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯁꯣꯁꯣꯏꯕꯤꯅ ꯁꯥꯔꯣꯏ ꯑꯗꯨꯕꯨ ꯍꯦꯟꯅ ꯀꯤꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯏꯃꯨꯡ ꯆꯠꯂꯛꯇꯨꯅ ꯇꯨꯃꯤꯟꯅ ꯇꯨꯝꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯃꯥꯏꯕ ꯂꯨꯀꯦꯒꯤ ꯋꯥꯈꯜꯗꯅ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨ ꯍꯦꯟꯅ ꯋꯥꯔꯤ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯃꯍꯥꯛꯅ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯇꯨꯅ ꯃꯥꯅ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯈꯔ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯦꯛ ꯇꯧꯕ ꯃꯇꯝꯅꯤ ꯍꯥꯟꯅꯗꯤ ꯃꯍꯥꯛꯁꯤ ꯑꯌꯨꯛꯇ ꯄꯥꯛ ꯍꯦꯛ ꯁꯥꯟꯅꯗꯕꯅꯤ ꯑꯗꯨꯕꯨ ꯉꯔꯥꯡꯒꯤ ꯅꯨꯃꯤꯗꯥꯡꯗ ꯈꯨꯗꯣꯡꯊꯤꯕ ꯈꯔꯁꯨ ꯊꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯌꯨꯛ ꯑꯁꯤꯗ ꯁꯥꯔꯣꯏ ꯑꯗꯨ ꯀꯔꯝ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯦꯛ ꯌꯦꯡꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯑꯗꯨꯒꯗꯤ ꯃꯥꯅ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯃꯥꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯁꯥꯔꯣꯏ ꯑꯁꯦ ꯃꯥꯒꯤ ꯁꯪ ꯑꯁꯤꯒꯤ ꯍꯦꯛ ꯃꯅꯤꯡꯃꯛꯇꯗ ꯁꯥꯔꯣꯏꯁꯤꯡꯒꯤ ꯂꯩꯐꯝꯗꯨꯗ ꯂꯩꯕꯒꯤ ꯄꯥꯎ ꯑꯁꯦ ꯃꯥꯅ ꯐꯪꯅꯔꯦ ꯃꯁꯤ ꯐꯪꯂꯕꯗ ꯑꯃꯥꯏꯕ ꯂꯨꯀꯦ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ ꯀꯔꯤꯅꯣ ꯃꯥꯒꯤ ꯃꯁꯥꯗ ꯌꯥꯎꯔꯝꯕ ꯁꯥꯔꯣꯏ ꯑꯗꯨꯅ ꯀꯔꯝꯕ ꯂꯥꯛꯈ꯭ꯔꯤꯕ ꯀꯅꯥ ꯑꯃꯥꯏꯕꯒꯤ ꯃꯇꯦꯡꯅ ꯇꯥꯟꯊꯣꯛꯂꯤꯕ ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯃꯅꯤꯡꯂꯣꯝꯁꯣꯝꯗ ꯂꯩꯔꯤꯕ ꯁꯥꯔꯣꯏ ꯑꯁꯦ ꯃꯥꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯀꯧꯏ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯀꯧꯕ ꯃꯇꯝꯗ ꯆꯠꯂꯛꯏ ꯁꯥꯔꯣꯏ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯁꯦ ꯌꯥꯝꯅ ꯁꯣꯛꯏ ꯃꯁꯥ ꯌꯥꯝꯅ ꯋꯥꯕꯒꯤ ꯃꯇꯧꯁꯨ ꯑꯃꯥꯏꯕ ꯂꯨꯀꯦꯒꯤ ꯃꯤꯠꯇ ꯎꯕ ꯐꯪꯂꯝꯃꯤ ꯃꯁꯤ ꯎꯔꯕꯗ ꯑꯃꯥꯏꯕ ꯂꯨꯀꯦ ꯌꯥꯝꯅ ꯄꯦꯜꯂꯝꯗꯦ ꯁꯥꯔꯣꯏ ꯑꯁꯤꯕꯨ ꯌꯦꯡꯗꯨꯅ ꯂꯨꯀꯦꯅ ꯍꯥꯏ ꯀꯔꯝꯕ ꯇꯥꯏꯕꯪ ꯃꯤꯅ ꯅꯪꯕꯨ ꯂꯥꯛꯅꯕꯅꯣ ꯅꯪꯕꯨ ꯑꯣꯠꯄꯅꯣ ꯍꯥꯏꯌꯣ ꯑꯩꯉꯣꯟꯗ ꯇꯝꯃꯣ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯉꯁꯥꯏꯒꯤ ꯁꯥꯔꯣꯏ ꯑꯁꯦ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯝꯗꯦ ꯂꯨꯀꯦꯗꯤ ꯁꯥꯎꯔꯤꯕꯅꯤ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯑꯍꯩꯕ ꯀꯅꯥ ꯑꯃꯥꯏꯕ ꯂꯩꯕꯅꯣ ꯂꯥꯛꯅꯤꯡꯕ ꯂꯥꯛꯁꯅꯨ ꯃꯥꯅ ꯈꯨꯗꯤꯡꯃꯛ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯨꯛꯂꯒ ꯂꯩꯔꯤꯕ ꯂꯨꯀꯦꯅꯤ ꯑꯗꯨꯕꯨ ꯁꯥꯔꯣꯏ ꯑꯁꯤꯅ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯁꯣꯁꯣꯏꯕꯤꯁꯨ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯉꯥꯛꯇꯪ ꯃꯃꯥꯟꯅꯕꯁꯤꯡ ꯈꯔꯒ ꯃꯥꯁꯦ ꯄꯨꯅꯤꯡꯕꯅꯤ ꯃꯁꯤꯃꯛꯅ ꯃꯍꯥꯛꯅꯗꯤ ꯑꯃꯥꯏꯕ ꯂꯨꯀꯦ ꯑꯁꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯕꯛ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯕꯅꯤꯅ ꯃꯍꯥꯛꯁꯨ ꯃꯅꯤꯡꯂꯣꯝꯗ ꯍꯦꯛ ꯂꯥꯛꯇꯨꯅ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯍꯦꯛ ꯀꯧꯔꯨꯕꯅꯤ ꯀꯥꯁꯤꯗ ꯃꯥꯅ ꯍꯦꯛ ꯆꯪꯂꯛꯄꯅꯤ ꯆꯪꯂꯛꯄ ꯃꯇꯝꯗꯅꯤ ꯁꯥꯔꯣꯏꯗꯨꯒ ꯁꯣꯁꯣꯏꯕꯤꯒ ꯑꯃꯗꯤ ꯂꯨꯀꯦꯒ ꯃꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯈꯤ ꯁꯥꯔꯣꯏꯗꯨꯗꯤ ꯁꯣꯁꯣꯏꯕꯤ ꯎꯕꯗ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯄꯒꯤ ꯃꯇꯧ ꯑꯃꯗ ꯃꯥꯅ ꯁꯣꯁꯣꯏꯕꯤꯗ ꯌꯥꯝꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯁꯣꯁꯣꯏꯕꯤꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯂꯨꯀꯦꯅꯁꯨ ꯍꯦꯛ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯂꯨꯀꯦꯅ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯈꯔꯗꯤ ꯃꯥꯅ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯕ ꯃꯤꯀꯨꯞꯁꯤꯗ ꯃꯥꯅ ꯈꯪꯗꯦ ꯂꯨꯀꯦꯅ ꯃꯍꯩ ꯁꯣꯜꯂꯒ ꯂꯥꯏꯁꯣꯟ ꯁꯣꯜꯂꯒ ꯁꯥꯔꯣꯏꯁꯤꯗ ꯃꯥꯅ ꯍꯪꯅꯔꯤ ꯍꯥꯏꯌꯨ ꯀꯔꯝꯕ ꯂꯝꯒꯤ ꯑꯃꯥꯏꯕꯅꯣ ꯀꯔꯝꯕ ꯂꯝꯒꯤ ꯇꯝꯊꯤꯔꯕ ꯁꯥꯔꯣꯏ ꯁꯥꯟꯅꯕ ꯍꯩꯕ ꯃꯤꯅꯣ ꯅꯍꯥꯛꯄꯨ ꯃꯇꯧ ꯀꯔꯝꯅ ꯃꯥꯅ ꯇꯥꯟꯊꯣꯔꯛꯏ ꯑꯗꯨꯒ ꯅꯪꯕꯨ ꯇꯥꯟꯊꯣꯔꯛꯄ ꯃꯇꯝꯗ ꯀꯔꯝꯅ ꯑꯣꯠꯂꯤ ꯑꯩꯉꯣꯟꯗ ꯄꯥꯎꯗꯝꯃꯨ ꯃꯍꯥꯛꯄꯨ ꯍꯦꯛ ꯈꯪꯕꯒ ꯃꯥꯒꯤ ꯃꯐꯝꯗ ꯑꯩꯅ ꯇꯧꯔꯛꯄ ꯂꯤꯂꯥ ꯑꯗꯣ ꯌꯦꯡꯉꯨ ꯅꯪꯒꯤ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯩꯅ ꯀꯣꯛꯍꯜꯂꯒꯗꯕꯅꯤ ꯍꯥꯏꯌꯨ ꯃꯥꯗꯨ ꯀꯅꯥꯅꯣ ꯇꯥꯏꯕꯪ ꯃꯤ ꯑꯗꯨ ꯀꯅꯥꯅꯣ ꯁꯥꯔꯣꯏ ꯑꯁꯤ ꯂꯨꯀꯦꯅ ꯐꯅ ꯀꯟꯅ ꯃꯍꯩ ꯁꯣꯟꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂ ꯐꯥꯎꯕꯗ ꯃꯍꯥꯛ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯦ ꯇꯧꯔꯤꯕꯁꯤꯗꯤ ꯁꯣꯁꯣꯏꯕꯤꯅꯅꯤ ꯑꯗꯨꯕꯨ ꯀꯔꯝꯅ ꯁꯣꯁꯣꯏꯕꯤꯅꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯨꯠ ꯊꯤꯜꯂꯒ ꯇꯥꯛꯎꯅꯤ ꯁꯣꯁꯣꯏꯕꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯥꯕꯨ ꯐꯖꯅ ꯑꯣꯠꯈꯤꯕ ꯂꯥꯛꯅꯈꯤꯕ ꯀꯌꯥ ꯑꯗꯣ ꯈꯪꯂꯤꯕꯅꯤ
ꯃꯗꯨꯒꯤ ꯆꯩꯅꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯣꯛꯇ꯭ꯔꯤꯕꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯁꯥꯔꯣꯏ ꯑꯃꯗꯁꯨ ꯃꯅꯤꯡꯗꯨꯗ ꯃꯥꯅ ꯃꯣꯔꯣꯛ ꯑꯁꯨꯕ ꯅꯝꯂꯨꯕꯗꯨꯅ ꯃꯥꯁꯨ ꯆꯩꯅꯥ ꯈꯥꯡꯂꯒ ꯂꯩꯍꯧꯔꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯁꯣꯁꯣꯕꯤꯒꯤ ꯀꯥꯔꯟ ꯌꯥꯝꯅ ꯇꯥꯕ ꯃꯥꯒꯤ ꯑꯣꯠꯄ ꯅꯩꯕ ꯀꯟꯕ ꯃꯇꯧ ꯑꯁꯤꯗ ꯍꯧꯖꯤꯛꯀꯤ ꯁꯥꯔꯣꯏ ꯑꯁꯤꯅ ꯑꯃꯥꯏꯕ ꯂꯨꯀꯦꯕꯨ ꯌꯦꯡꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯕꯗꯤ ꯉꯝꯗꯅ ꯃꯁꯥꯁꯦ ꯅꯤꯛꯂꯝꯃꯤ ꯁꯣꯁꯣꯕꯤꯁꯨ ꯉꯥꯡꯅꯔꯤꯕ ꯁꯣꯟꯅꯔꯤꯕꯁꯤꯡ ꯑꯁꯤ ꯃꯥꯁꯨ ꯇꯥꯔꯕꯅꯤ ꯃꯁꯤꯗꯒꯤ ꯃꯥꯅ ꯀꯔꯤꯃꯠꯇ ꯇꯧꯗꯕ ꯁꯥꯗꯨꯅ ꯆꯠꯈꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏ ꯑꯣꯖꯥ ꯀꯩꯗꯧꯔꯦ ꯏꯌꯥ ꯀꯅꯥ ꯇꯥꯏꯕꯪ ꯃꯤꯅꯅꯣ ꯑꯩꯈꯣꯏꯗ ꯂꯩꯕ ꯑꯁꯤꯒꯨꯝꯕ ꯁꯥꯔꯣꯏꯁꯤꯡꯗ ꯑꯋꯥꯕ ꯇꯥꯍꯜꯂꯤꯕ ꯑꯣꯖꯥ ꯀꯅꯥꯅꯅꯣ ꯁꯣꯁꯣꯕꯤ ꯑꯩ ꯂꯩꯔꯤꯉꯩ ꯑꯣꯖꯥꯕꯨ ꯂꯥꯛꯆꯒꯗꯕ ꯑꯣꯖꯥꯒꯤ ꯂꯩꯔꯤꯕ ꯁꯥꯔꯣꯏꯁꯤꯡꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯟꯒꯗꯕ ꯀꯅꯥ ꯌꯥꯎꯔꯤ ꯑꯣꯖꯥ ꯑꯣꯖꯥ ꯀꯅꯥꯅꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯉꯥꯏꯍꯥꯛꯇꯪ ꯂꯨꯀꯦꯁꯦ ꯆꯥꯎꯊꯣꯛꯆꯩ ꯂꯨꯀꯦꯅ ꯑꯃ ꯍꯥꯏ ꯑꯗꯨꯅꯤ ꯑꯩꯒꯤ ꯅꯥꯛꯇ ꯁꯣꯁꯣꯕꯤ ꯂꯩꯔꯤꯉꯩ ꯀꯅꯥ ꯇꯥꯏꯕꯪ ꯃꯤꯒꯤ ꯀꯜꯂꯕ ꯃꯍꯩꯅ ꯑꯩꯒꯤꯗ ꯂꯩꯕ ꯁꯥꯔꯣꯏꯁꯤꯡꯕꯨ ꯑꯋꯥꯕ ꯇꯥꯍꯟꯒꯅꯤ ꯁꯣꯁꯣꯕꯤꯅ ꯁꯥꯔꯣꯏꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ ꯑꯗꯨꯒ ꯍꯥꯏꯌꯨ ꯀꯅꯥꯅꯅꯣ ꯀꯔꯝꯕ ꯇꯥꯏꯕꯪ ꯃꯤꯅꯅꯣ ꯅꯪꯉꯣꯟꯗ ꯑꯋꯥꯕ ꯇꯥꯍꯜꯂꯤꯕ ꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯑꯩ ꯇꯧꯒꯦꯅꯦ ꯑꯩ ꯊꯕꯛ ꯇꯧꯒꯦꯅꯦ ꯍꯥꯏꯗꯨꯅ ꯁꯣꯁꯣꯕꯤꯅ ꯃꯅꯥꯛ ꯆꯪꯗꯨꯅ ꯃꯥꯅ ꯍꯥꯏꯔꯔꯤ ꯁꯣꯁꯣꯕꯤꯗꯤ ꯅꯦꯝꯃꯤ ꯑꯗꯨꯒ ꯑꯃꯗꯨꯗꯤ ꯋꯥꯡꯉꯤ ꯁꯣꯁꯣꯕꯤꯅ ꯈꯔ ꯅꯣꯟꯊꯔꯛꯑꯣ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯇꯥꯎꯅꯦ ꯈꯔ ꯅꯣꯟꯊꯔꯛꯎꯅꯦ ꯍꯥꯏꯗꯨꯅ ꯅꯣꯟꯊꯍꯜꯂꯝꯃꯤ ꯁꯥꯔꯣꯏ ꯑꯁꯤ ꯑꯗꯨ ꯁꯣꯁꯣꯕꯤꯅ ꯍꯥꯏ ꯀꯔꯤꯃꯠꯇ ꯀꯤꯒꯅꯣ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯌꯨ ꯀꯅꯥ ꯇꯥꯏꯕꯪ ꯃꯤꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯥꯀꯣꯡ ꯃꯌꯥꯗ ꯂꯣꯟꯅ ꯆꯪꯗꯨꯅ ꯁꯣꯁꯣꯕꯤꯅ ꯍꯥꯏ ꯍꯦꯛ ꯅꯪ ꯍꯥꯏꯗꯣꯛꯑꯕꯤꯌꯣ ꯍꯦꯛ ꯍꯥꯏꯗꯣꯛꯄ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯅꯪ ꯍꯦꯛ ꯑꯣꯖꯥꯔ ꯇꯛꯊꯣꯔꯛꯂꯕ ꯅꯪ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯅꯥꯀꯣꯡ ꯃꯌꯥꯗ ꯁꯣꯁꯣꯕꯤꯅ ꯆꯤꯔꯣꯟ ꯇꯧꯗꯨꯅ ꯋꯥ ꯍꯥꯏꯔꯔꯤ ꯑꯁꯨꯝꯅ ꯃꯥꯅ ꯆꯤꯔꯣꯟ ꯇꯧꯕ ꯃꯇꯝꯗꯗꯤ ꯁꯥꯔꯣꯏ ꯑꯁꯤꯅ ꯄꯥꯎꯈꯨꯝ ꯀꯔꯤꯃꯠꯇ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯔꯦ ꯃꯍꯥꯛ ꯃꯥꯒꯤ ꯄꯣꯊꯥꯐꯝꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯂꯨꯀꯦꯕꯨ ꯌꯦꯡꯗꯨꯅ ꯈꯨꯔꯨꯝꯖꯗꯨꯅ ꯃꯥꯅ ꯍꯥꯏ ꯂꯨꯀꯦ ꯄꯦꯜꯂꯝꯗꯦ ꯂꯨꯀꯦꯅ ꯍꯥꯏ ꯀꯔꯤꯒꯤ ꯍꯥꯏꯕ ꯀꯤꯔꯤꯕꯅꯣ ꯀꯔꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯀꯤꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯂꯨꯀꯦꯅ ꯆꯞꯈꯠꯇꯨꯅ ꯁꯥꯔꯣꯏꯁꯤꯗ ꯋꯥ ꯍꯪꯉꯤ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯁꯣꯁꯣꯕꯤꯅꯅꯤ ꯀꯔꯝꯅ ꯁꯣꯁꯣꯕꯤꯅꯅꯤ ꯍꯥꯏꯗꯨꯅ ꯈꯨꯠ ꯊꯤꯟꯕ ꯉꯝꯒꯅꯤ ꯂꯨꯀꯦꯅ ꯍꯥꯏ ꯅꯍꯥꯛ ꯄꯥꯎꯈꯨꯝ ꯄꯤꯔꯔꯣꯏꯗ꯭ꯔꯥ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯕꯗꯤ ꯀꯤꯒꯟꯕ ꯁꯥꯔꯣꯏ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕ ꯌꯥꯔꯔꯣꯏ ꯅꯍꯥꯛꯄꯨ ꯍꯦꯟꯅ ꯂꯥꯛꯅꯔꯒꯅꯤ ꯍꯦꯟꯅ ꯋꯥꯍꯜꯂꯒꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯂꯨꯀꯦꯅ ꯃꯥꯕꯨ ꯀꯤꯍꯜꯂꯝꯃꯤ ꯑꯗꯨꯝꯅ ꯀꯤꯍꯜꯂꯛꯄꯗꯒꯤ ꯁꯥꯔꯣꯏ ꯑꯁꯦ ꯄꯥꯈꯠꯄ ꯍꯦꯟꯗꯨꯅ ꯊꯣꯛꯅꯤꯡꯕ ꯊꯣꯛꯂꯁꯅꯨ ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯁꯅꯨ ꯇꯥꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯁꯣꯁꯣꯕꯤꯗ ꯈꯨꯠ ꯊꯤꯟꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕ ꯃꯇꯝꯅꯤ ꯑꯗꯨꯕꯨ ꯈꯨꯠ ꯊꯤꯟꯕ ꯅꯪꯗ꯭ꯔꯤꯉꯩ ꯁꯣꯁꯣꯕꯤꯒꯤ ꯀꯜꯂꯕ ꯃꯍꯩ ꯑꯃꯒꯤ ꯃꯇꯦꯡꯅ ꯊꯤꯜꯂꯛꯂꯕ ꯈꯨꯠ ꯑꯗꯣ ꯑꯇꯣꯞ ꯅꯥꯀꯜ ꯑꯃꯗ ꯑꯣꯜꯍꯜꯂꯝꯃꯤ ꯑꯣꯜꯂꯤꯕ ꯈꯨꯠ ꯑꯗꯨꯅ ꯊꯣꯡꯅꯥꯎ ꯃꯆꯥ ꯑꯃ ꯄꯥꯜꯂꯤ ꯊꯣꯡꯅꯥꯎ ꯃꯆꯥ ꯑꯗꯣꯝꯗꯅꯤ ꯃꯥꯅ ꯊꯤꯜꯍꯜꯂꯤꯕ ꯊꯣꯡꯅꯥꯎ ꯑꯗꯣꯝꯗ ꯈꯨꯠ ꯊꯤꯟꯕ ꯃꯇꯝꯗꯗꯤ ꯑꯃꯥꯏꯕ ꯂꯨꯀꯦꯁꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯦꯛ ꯌꯦꯡꯂꯨꯕꯅꯤ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯉꯔꯥꯡꯒꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯈꯤꯕ ꯃꯣꯔꯣꯛ ꯑꯁꯨꯕꯅ ꯑꯋꯥꯕ ꯇꯥꯈꯤꯕ ꯁꯥꯔꯣꯏ ꯑꯗꯣ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯃꯄꯥꯟꯂꯣꯝꯗ ꯃꯍꯥꯛꯁꯨ ꯈꯔ ꯂꯥꯞꯇꯛꯅ ꯃꯪ ꯑꯗꯨ ꯇꯤꯡꯈꯠ ꯌꯦꯡꯂꯒ ꯂꯩꯔꯝꯕꯅꯤ ꯇꯧꯔꯤꯕ ꯉꯔꯥꯡꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯁꯤꯒꯤ ꯁꯥꯔꯣꯏ ꯑꯁꯤꯅꯅꯤ ꯍꯥꯏꯕꯒꯤ ꯃꯇꯧ ꯑꯃꯗ ꯍꯧꯖꯤꯛꯀꯤ ꯁꯥꯔꯣꯏ ꯑꯁꯤꯅ ꯈꯨꯠ ꯊꯤꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯤꯜꯂꯤꯕ ꯈꯨꯠ ꯑꯗꯨꯗꯤ ꯃꯄꯥ ꯁꯣꯏꯔꯤꯕꯅꯤ ꯁꯣꯁꯣꯕꯤꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯊꯤꯟꯈꯤꯕꯅꯤ ꯃꯥꯅꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯊꯤꯜꯂꯤꯕꯗꯨꯅ ꯃꯗꯨꯗꯅꯤ ꯃꯇꯧ ꯑꯁꯤꯗꯗꯤ ꯂꯨꯀꯦ ꯑꯁꯤ ꯌꯥꯝꯅ ꯉꯛꯏ ꯅꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇꯁꯨ ꯌꯦꯡꯊꯤꯅꯕ ꯇꯧꯔꯤꯕ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯑꯃ ꯁꯥꯔꯣꯏꯗꯨꯗꯤ ꯈꯪꯗꯕꯅꯤꯅ ꯃꯉꯣꯟꯗ ꯈꯨꯠ ꯊꯤꯜꯂꯛꯄꯗꯨꯗ ꯃꯥꯁꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯦꯛ ꯌꯦꯡꯂꯨꯕꯅꯤ ꯂꯨꯀꯦꯅ ꯅꯪ ꯅꯣꯛꯀꯅꯦꯕ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯗꯨꯒ ꯁꯣꯁꯣꯕꯤꯅꯁꯨ ꯂꯥꯎ ꯅꯪ ꯅꯣꯛꯀꯅꯦꯕ ꯅꯪ ꯍꯧꯖꯤꯛꯇꯤ ꯈꯪꯂꯒꯗꯕꯅꯤ ꯂꯥꯎꯅꯦ ꯍꯥꯏꯗꯨꯅ ꯁꯣꯁꯣꯕꯤꯅꯁꯨ ꯈꯨꯠ ꯈꯠꯇꯨꯅ ꯁꯥꯔꯣꯏ ꯑꯗꯨ ꯀꯧꯁꯤꯜꯂꯛꯏ ꯑꯗꯨꯒ ꯂꯨꯀꯦꯅ ꯁꯥꯔꯣꯏꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯌꯦꯡꯊꯤꯅꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯅꯔꯤꯕꯗꯤ ꯅꯈꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯒꯦ ꯍꯥꯏꯗꯗꯅ ꯀꯔꯤꯒꯤ ꯑꯃꯅ ꯑꯃꯕꯨ ꯀꯂꯛ ꯃꯤꯍꯧꯅꯔꯤꯕꯅꯣ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯁꯥꯔꯣꯏ ꯑꯃꯗꯣ ꯒ꯭ꯌꯥꯟ ꯃꯝꯈꯤꯕꯅ ꯑꯃꯥꯏꯕ ꯂꯨꯀꯦꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯃ ꯁꯥꯔꯣꯏꯗꯁꯨ ꯃꯥꯁꯨ ꯉꯛꯄꯣꯏ ꯀꯔꯤꯑꯣꯏ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯈ꯭ꯔꯤꯁꯤꯕ ꯍꯥꯏꯗꯨꯅ ꯉꯛꯂꯒ ꯌꯦꯡꯂꯒ ꯂꯩ ꯁꯣꯁꯣꯕꯤꯅ ꯍꯥꯏ ꯑꯣꯖꯥ ꯃꯁꯤꯒꯨꯝꯕ ꯃꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯑꯉꯝ ꯇꯥꯟꯅꯕ ꯂꯝ ꯍꯦꯟꯅꯕ ꯀꯌా ꯑꯃ ꯇꯧꯔꯤꯕꯁꯦ ꯃꯁꯤ ꯐꯨꯗꯕꯗꯤ ꯌꯥꯔꯔꯣꯏ ꯃꯁꯤꯗꯤ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯁꯥꯔꯣꯏ ꯑꯃꯁꯦ ꯍꯦꯛꯇ ꯀꯜꯍꯜꯂꯁꯤ ꯑꯣꯖꯥ ꯂꯨꯀꯦꯅ ꯃꯗꯨꯕꯨ ꯌꯥꯒꯗ꯭ꯔꯥꯅꯤ ꯁꯣꯁꯣꯕꯤꯅ ꯍꯥꯏ ꯑꯣꯖꯥ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯀꯜꯍꯟꯒꯗꯕꯅꯤ ꯑꯣꯖꯥ ꯃꯁꯤ ꯇꯧꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯁꯦ ꯆꯩꯁꯨ ꯄꯥꯏꯌꯨ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯆꯩ ꯑꯃ ꯍꯧꯖꯤꯛꯀꯤ ꯁꯥꯔꯣꯏꯗꯨ ꯄꯤꯈ꯭ꯔꯦ ꯁꯥꯔꯣꯏꯗꯨꯁꯨ ꯇꯧꯐꯝ ꯈꯪꯗꯕꯅ ꯆꯩꯗꯨ ꯄꯥꯏꯈ꯭ꯔꯦ ꯑꯃꯗꯨꯗꯤ ꯈꯪꯗꯕꯅ ꯃꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯦꯛ ꯃꯥꯟꯅꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯃꯥꯅ ꯌꯦꯡꯉꯔꯤ ꯑꯗꯨꯒ ꯁꯣꯁꯣꯕꯤꯅ
ꯆꯩꯁꯤꯅ ꯀꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯁꯔꯣꯏ ꯑꯃꯗꯣ ꯉꯛꯄꯅ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯒ ꯆꯩꯗꯨ ꯄꯥꯏꯔꯤꯕ ꯁꯔꯣꯏꯗꯨꯁꯨ ꯇꯧꯐꯝ ꯈꯪꯈꯤꯗ꯭ꯔꯦ꯫ ꯂꯨꯀꯦꯅꯁꯨ ꯁꯣꯁꯣꯏꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯌꯥꯔꯝꯃꯤ꯫ ꯀꯜꯂꯨ ꯀꯜꯂꯨ, ꯃꯥꯅ ꯉꯔꯥꯡ ꯅꯪꯉꯣꯟꯗ ꯈꯔ ꯋꯥꯍꯟꯈꯤꯕ, ꯅꯪꯉꯣꯟꯗ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯃꯥꯅ ꯌꯩꯈꯥꯏ ꯊꯤꯟꯈꯥꯏꯕꯅꯤꯅ ꯁꯦ ꯀꯜꯂꯨ ꯀꯜꯂꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯟꯕ ꯉꯝꯗ꯭ꯔꯦ꯫ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯁꯣꯁꯣꯏꯕꯤꯅꯅꯤ꯫ ꯑꯗꯨꯕꯨ ꯀꯟꯕ ꯉꯝꯗꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯣꯁꯣꯏꯕꯤꯗ ꯁꯥꯌꯣꯟ ꯎꯟꯕ ꯉꯝꯕꯅꯤ꯫ ꯃꯥꯒꯤ ꯁꯛꯇꯝ ꯑꯁꯦ ꯑꯗꯨꯃꯛ ꯂꯦꯞꯍꯜꯂꯒ ꯂꯩꯔꯒ ꯆꯩ ꯑꯁꯤꯗ ꯃꯍꯥꯛꯁꯦ ꯐꯠ ꯇꯣꯡꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯅ ꯍꯟꯗꯅ ꯆꯩꯁꯤꯗ ꯌꯥꯎꯁꯤꯜꯂꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯔꯣꯏ ꯑꯁꯤꯅ ꯃꯈꯨꯠ ꯐꯥꯎꯕ ꯍꯥꯏꯗ꯭ꯔꯤꯉꯩ ꯃꯥꯒꯤ ꯀꯜꯂꯕ ꯁꯥꯐꯨꯅ ꯑꯇꯣꯞꯄ ꯁꯥꯔꯣꯏ ꯑꯃꯁꯦ ꯇꯤꯡꯈꯠꯇꯅ ꯆꯦꯠ ꯀꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯟꯕ ꯃꯇꯝꯗꯤ ꯁꯥꯔꯣꯏ ꯑꯃꯁꯦ ꯆꯩꯅꯥ ꯐꯥꯎꯈꯤꯕꯒ ꯉꯔꯥꯡꯒꯤ ꯊꯨꯟ ꯈꯔ ꯁꯥꯈꯤꯕ ꯀꯔꯤꯒ ꯃꯅꯤꯡ ꯃꯄꯥꯗ ꯑꯃꯨꯛꯀ ꯆꯦꯔꯛꯄꯗꯗꯤ ꯃꯍꯥꯛꯁꯦ ꯍꯦꯛꯇ ꯉꯥꯎꯕꯅ ꯀꯩꯅꯣꯝꯃ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯣꯁꯣꯏꯕꯤꯅ ꯊꯣꯛ ꯃꯣꯛ ꯇꯧꯗꯨꯅ ꯁꯥꯔꯣꯏ ꯑꯃꯒ ꯈꯠꯅꯍꯟꯕꯒꯤ ꯃꯇꯧ ꯑꯁꯦ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗ ꯊꯧꯒꯠꯂꯝꯃꯤ꯫ ꯃꯈꯥ ꯉꯥꯏꯕꯤꯌꯨ꯫ ꯍꯌꯦꯡ ꯋꯥꯔꯤꯁꯤꯒꯤ ꯃꯈꯥ ꯁꯣꯏꯗꯅ ꯄꯨꯖꯔꯛꯀꯦ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫